Operation Tauduna Layang Lapa Anaba Amagi Seva Toriba Imungi Mio Ama, Toki Badagi Hanzilatre, Masinamaram Oidaga, Anaba Nahore, Yungi Mio Singna Tubada Hospital Lakpiduna. Laurana Ba Lamjingba Hospital Medical Superintendent Dr. R.K. Kumarjina Fongdrogle. Ngasi Lamjingba Hospital da Pawging Mifam Amada MS Dr. R.K. Kumarjina Makatara Duna, Kabi Mamang Lekaidagi, Singsubam Pradip Apopale Kidraba Girani Hariba Mio Ase. Emergency case amagi rims ta haukiba March Nipanda Pokalaki. Adubu Matangi Numita Mars Mapanda Lamjingba Hospital asida Puraktuna, Makoigi Imung Manungi Mio Singa Anabagi Fivamasi Yengbio Hidapatagi, Yengba Hoki Adubu Brain Gi Saruk asida Sokibana. Operation Tawo Matotaki. Hiramasigi Matanga Imung Manungi Mio Singa Hidapatagi Kudak the Operation Tauki, Shenfam Kara Deposit Tauruga, Taukibo Operation Adu, Loikraba Matunda Anabagi Fivam Pagalaktuna, Mahapu Yengliba. Neurosurgeon Dr. Aduna discharge Taubagi Ayaba Piduna, Mayumda Putanaba Hospital Gi Maikadigi, Wapam Tamke. Adubu Layang Liba CS Pradiki Loina Bi Shantibulasu, Ngarang Hospital, Asidagi Toki Badagi, Hanzila Kidre. Fivam Asina Maramoiduna, Anavaka Naihoba Asina, Hospital Asida Soba Awaba Amamayong Naduna Lady. Mahaki Sevasi Hospital Asigi Sister Singna Tauduna Darkar Oiba Hidak Langtak Amadi Shanaba Kyasu Hospital Asina Honari. Fiva Masida Hariba patient Asigi Mung Manuna Hospital Asida Ladiba Anabasi Lauba Lakpinaba Hospital Gi Maikadagi Kanganjari Hana Fongdoke.